Voter list agi foreigner illegal immigrants sing ming kaktatnaba neshona center detection kare hairiba statement warol simakti documentic yamna positive oiba makakne koigi 2026 tagi April dagi hauraga anirak thokna pangthokadoriba census simaksu koigi illegal immigrants sing khandok piu makoi deport tobiu haibagi posak amasu koigi MP sana jawbana Thangat kiba warol amasu leire dugi mathakta khoi handaksi parliamenta congress ki khoigi Rahul Gandhi na voter chori gi matang amasu yang kanna hojiksi achaubi issue mane sigi leiringai marak sida khoigi North East Student Organization na sigumlaba voter list gi foreigner amadi illegal immigrants sing maming kaktat na ba center detection gra habaji masi khoigi headline oina kari basimakti documentic phaba dumakpu whatever kari ba khodi makoi jakiran thabak ta onthok padune ba yamaru odi action da onthorok padune ba action da onthorok ta targadi matam gi mayam pa ba nungai na ba adum oiraga dum chatki adu whatever khoi khongthang ama lakhalakpa voice ama raise torok pa ba sisu yam positive oi ba kaino ma khakne impact ama khakne adu jakiran gi mota akhoi su election si nakarum da akhoi 2027 da pangdoka doini adu hajik manipur da thoiba chauba akhoi si gi conflict si da su akhoi illegal immigrants sing mayam ama base akhoi influx tawdana lei basina chu basi achauba ko sama oribane sigi matang de jakiran gi ba moche kari kamain thambiringi तसेंग है बोटर चोरी की मतंग राहुल गांधी ने पुकलक याम फई बोट सुमायना मांगन की कथरखिब पोचे देन हुरान बाइजे कथरखिब नतेब हापसलक हुरान बदम सिंगे मणिपुर अखोई ममांगदगी अखोइना वेदर बीजेपी गवर्नमेंट लाक्तंगे और बीजेपी गवर्नमेंट लेर मतुंगदा वोट काना बदंग वोटर क्या हापसले हाबजे हुरान बसिंगदब्रा हाबसी क्वेश्चन नमने मणिपुर ngasi external threat mayam ama external aggression yaure internal disturbance to le manipur da kind of constitutional crisis leide constitutional protections amata phangdre akhoi praja miyam hari singche especially this mostly caused by the elected politicians sing jigi makoi vote kana bhon to bune habse thoina lalo ena khale sumba mayam su ai puthoningi then akhoi gi ining thole sema sana jauna right sabha da puthokiba pot tugi mangoi na haib tar minister of home dagi akan be instruction ama particularly koi bangladesh cm de Myanmar nationalist sing se khandoga masai maram da deport to godom ne haib pot order instruction within 1 month and thokiba lei manipur da thoina ude mamang de koi gi government si popular government on leading aida whether good or bad beauty or ugly matam da khara deport to wokhrom ba pha ba pun ba khara oi adu ngarang jaga ama khakta chapchaba ining ba thok tre social media da Facebook da thengna ba pot ni ko WhatsApp group kra da ai koi gi mapan dagi changjalak pa si yango Myanmar nationalist ngaktani Myanmar changjalak pa Burmarom changjalak pa ngaktani na khun pak ama haib tare ko padana yungga saraga taba pot ama mase ang akhoi lakpa dagi police ki uniform setlaga mayam ama changjalu budra madu tholok tre lot lai gre kain to pot ama su oi aduna swai da akhoi yamna cookie singsi makoi gi sangba changjalak rakanda ngasai gi akhoi gi India gi piriba acquisition amada pigado mayam singse masi semjin sajan ba akhoi gi fake document proof of identity mayam sing siama kan ngasi tawre habase khanga leirabane ba adai swaida akoina tawriba pot lalong lang jin ngasi kari gi damakto thupsan daba su sign tawriba pot sing si masi advocate tawrona even state government ge recommendation thar ju kari gi tawdana makha taba wari sing chanana bonariba sanariba then this net came tram relay de kari gi adu handaba haiba national highway manata kari gi thamamba then operation kadomi 1967 da Burmese army sing na tawba tamu jathagi potuna ngasi gi India gi soil manipur gi jaga tenopol ari koi gi even ukrul gi district kra more gi jaga changjalaki ba pot mayam singina kamain to ba haiba pot sing ji kopna naina ba thiba mathau tai adon swais da ekoi swai da ekoi gi political powers sama bargaining to no nungai na ba umbrella ma tuppa haiba tare se ekoi gi cookie gi umbrella ma tuppa naga gi umbrella ma tuppa na atop pot ma tuppa kanda sum political bargaining to da ina ba nungai na ba to pot tu di aran ba pot ma su lakani ma si government na yamna kanna kano to ba ma mathau tai aduna taseng na makhoina huji cookie singna makoi gi lambe lamu su ekoi gi German road tiger road tholaga selakpai matang da ekoi donor na ga su madu ye kano tawna bagi support ka tawai mong man ba da tawselakpai pot ka jam laibak team ni suma mayam jingje ekoi huji kumna khanda badi mathau tarab raina khalle natraga di ekoi si sum yamna athubu da sumba macha ne khalam ba mayam se achauba pot ma ori habaje masi ningsing ba mathau tai aduna sigi pot mayam jingje kumna khanda ga da bude ekoi swai da ruling gi opposition report laibam thuga pot se democracy da laiba matam da di yamna afaba sasan afaba pot ma pore hai
hai manipur go inadi ruling amadi opposition gi pochina yekna ba amada tawbodawna aruga afaba fataba tanaba gi pot natraga suggestive oiba measures sing lokal ga tawdabne ani moksi singdamine boy pot like lakune ne khoji quick senda lepaga laiba areng puthaba adum lukhi ga dawa committee mu oshla pui film da la en h mai thamjaki. Okay, thank you very much.